Lamdamasida NRC update Tauraba Matung Mikok Tibagi Tabak Chathagadabani Haiduna Campaign for Just and Fair Delimitation JFD na Tongan ba Khongzang kaya Changsinduna Lakiba Amadi Census Pangthokpa asi Lamdamasigi oina boycott Tourey Hairi Miyamna Taliba demand Lingak na tasin usenadabagi mayokta JFD Amadi Masiga Chatminariba Ching amasung Tampaki Lup Singa Punna Pung Nifunipalgi General Strike Lautoktuna Manipur Pumba Chathariba asi Ngasi Ahing Nongyai Loishang Trabasu Makhata ba Khongzang oina Manipur Leingakki Leriba Loishang Khudingmak JFD amadi Manipur miyamna boycott Tourey adumaku boycott asida Leingakki Leriba Electricity Department Health Department Education Department amadi Education gi oinadi komthokani Haina ngasi pangthokiba pawgi mifam amada JFD gi convener Jitendra Ningombana Fongdokhre Delhi chatuna center gi luchingba sing unnagani hariba khongchat adu thajaba leite miyamna pambadi cabinet decision ama lauraba matung center gi luchingba singda takshin baduni amaromda pawgi mifam aduda saruk yakiba working committee Chandal people organization gi Maikaidagi Fongdokhibada JFD amadi Manipur miyamna Hayengdagi Hoduna Leingakki Loishang sing boycott tawbagi changshin gadawriba khongjang asida Naga singju mapung fana sawgotuna lamdam masigi yelhomi kannaba changsilakliba khongjang asi ching amadi tampaki miyoi khudingmakna sawgatminasi haina Fongdokhi Campaign for Just and Fair Delimitation amadi sanminariba community amadi sanminariba task force ki Maikai ki leaders singa tanajaraga khogjekiba koigi general strike ahanba koi numitu yamna mapung pana Pongdokhre ngasi koi si hojisu mapung pana pangthokli loidri hayeng ngasi bana ba midnight habitare maduda koi loigidabani duga madugi matungda koi karam makal gi strategy sangjal kadege karam makal gi sangjal lakadege highway matangda Pongdokpani aduna aikoina hojik ngaibadi ahanba numitki khongjang sangsin kiba numitu moktada leiriba leibaki oiriba Leingakkusni Maikaidagi ngarang press meet ama phongre haiba press meet tu yam sangna ngangi dugi matamduda makoisi no NRC no census ta wakhal londa khitang sangsinba ui haibadu modi ekoi moina Pongdok matungina koi khangba ngami but tawbudu bakoi haing satgaduru se kana unaguduru haibadi noi mention tawdabu mu male aduga unaguduru khongchattu kana unaguduru kadai de sattu no karigino kana satgaduru no haibadu modi ekode mention tawbu ado aikoina mokhida lori wari tu aikoina lohoni buna cabinet decision amaloraga Manipur Leingakki oibo wari bo mapuraga aiba record document ama puraga satpo origadi maduda aikoidi hena Manipur meyam de hena pung thajaba lumba oigidabane du madumaki oi fataba male ani kali sigi oilagi bo tanja sida aikoidi lumeni sugna aikoidi pangthuk liba aikoidi general strike se edward kaba matung hayengdagi di aikoi laibiriba aikoidi laibiriba lusingba mayam sing kumna tanari halaga Education Department, Health Department, Water Supply Department, amadi Electricity Department se masina tabal lem horiba department sing state amadi gaba ko central government ki office Khudingmak se ekoina boycott Tourey hena koi laptop se lone na hairiba marak sida ekoina laptop akoina laptop ba makal ki ekoi education mayam su sangsin darkani amadi Manipur miyam ki asawgi pambai asawgi pangai se masu kokti bani na madu Pongdokpa yaba mas akhodi maira gi paktak na satiwa habu su kamjari mathangda leiriba phibum sida Manipur miyam na haiba issue NRC aduga delimitation census ke manam de hena mamutana khangbi ba kaya ama yawbani na mapam khudumukta protest mifam pangthokpiba abadigi khudong sabalo rukanda ekoi laksaraga mari dum funda wangang jabagi tanja ma logbo oina protest mifam pangthokpi wa basu kamjari makhata na khwaidi maru oiribana hujug Manipur le uriba MLA mayam amadi minister mayam se magi oiba chapsab state ma kari doribge kari reblige habato madugi stand tawba yaba makoina NRC si hana tawgadabani adu census kona tawgadi mai haibige chapsab stand do khangna namagida mukta laibiriba lekai gi laibiriba club organization singna laibiriba MLA minister sing kansin kanosin da akoina madugi khangduk minabagi ko philip lominabagi ko akoigi hangba ko tatpiu akoigi haina adu su thamji